कुकी MLA तरागा नगा MLA तरेट का पुन्ना गुवाहाटी द मिफम पांगथोखरे चाइल्ड रेपिस्ट सही तरा की फादोक पीखरे मिखल की शेड्यूल मार्च 13-13 द खंगलगने मोरे होमगार्ड बैंक दगी यामलाब ड्रग्सिंग फारे चुरचानपुर की थौदोका मरी लेना ऑफिसर 9 सस्पेंड तौखरे पाव सुगाइना पाथोकचरके कुकी MLA तरा नगा MLA तरेट का पुन्ना गुवाहाटी द मिफम पांगथोखरे हारिबा पाव असी इचेल न्यूज़पेपर दगी लौथोकचबनी मणिपुर द कांगलुकी इरांग थोकतुना तंगदु लैताद्रब फिबम अमा मायोकनेदिङै चेरकता मणिपुर दगी तोखाइबा सेपरेट एडमिनिस्ट्रेशन तालिबा कुकी MLA तरा अमसुंग नगा MLA तरेट पुन्ना गुवाहाटी एयरपोर्ट मनाक्ता लैबा होटल अमदा ngasi फमेनदुना मणिपुर द ओइरिबा फिबम असिगी मतांगदा कुपना खनखरे हाइरे MLA तरा तरेट अदुना लूरबा तानफम असिदा करी वारेब लौरकदौरिबनो हाइबा चपचाना खंगबा ngamdrabasu हिल एरिया कमिटी अमसुंग इंडो म्यांमार की फ्री मूवमेंट रेजिम लौथोखिबा अमदि हौजिक थोकलिबा इरांग असि करम तौना वारोसिन पुरकपा याबगे हाइबगी मतांगदा खनखि हाइना पावगी लिखुन अमना फोंदोले ngasi मिफम अदुदा सरु याखिबा नगा MLA सिंग अदुगी मनुंगदा मिनिस्टर अवांगबाई न्यूमाई कासिम बासुम लोसी दिखो के चैसियो SS ओलिस अमसुंग अतोपा MLA अनि यावरि हाइरे अदुगा कुकी MLA सिंग अदुना ngurlangsur sanate लेटपाव हाउकिप LM खौकते तेंजमांग हाउकिप पाउलिलान हाउकिप नेमचाक गिगेन पुंजागिन बाल्टे किमनियो हांगसिंग चिलुंगथांग अमसुंग हाउखलेट किबगेनी हाइरिबा MLA तरा तरेट अदुना करी वारेब लौखिबगे हाइबदुदी चपचाना खंगबा ngamdre मणिपुर द थोकलिबा इरांग असिदा मैतै अमसुंग कुकी फुरुपना नगा फुरुपु मरु ओइना लौबगा लोइनना अमना अमदा चिंगसिनबा होटनरिबने नगा सिंगना नमना खुंदाबा मफमसिंगददी इरांग असिना चैथेंग पीबा लैत्री अदुम ओइनमक खुदोंचादबा खरदि अदुमक मायोक अदुना लाखिबनी मे 3 द पांगथोखिबा ट्राइबल सॉलिटरी मार्च अदुदा हिंसा यारकपदगी चुरचानपुर द तंगदु लैतादबा थोपगा लोइनना इरांग असिगी हौरकपम ओइरिबने मैतै सिंगना शेड्यूल ट्राइब डिमांड तौबगी मायोकता सिनखिबा सॉलिटरी मार्च अदुगी मतुंगदा था 9 हेना मणिपुरदा हाना सुनबगी थौदोक थोक्तुना लाली ngasi कुकी MLA तरा अमसुंग नगा MLA तरेट पुन्ना फमिनदुना वारी सानखिबा असिना मणिपुर द थोलिबे इरांग असि लोसिनबा होनबदा कदाई फावो मतेंग ओइगदगे हाइबदुदी चपचाना खंगबा ngamdri अदुम ओइनमक लूरबा तानफम मसिदा नगा अमसुंग कुकी MLA सिंग फमिनदुना वारी सानखिबा हौखिबा असिना करिगुंबा खरदि अहोंबा पुरकलबा याय हाबगी थाजबा थमले अतोप पाव अमदा चाइल्ड रेपिस्ट सही तरा की फादोक पीखरे हाइबा पाव असि संगाई न्यूज़पेपर दगी लौथोकचबनी ngasi दगी चही 8 लोंगी ममांगदा चही 5 गे अंगांग नुपी मचा अमदा नत्तबली चलुबा हौजिकना चही 28-29 सूरबा नुपा अमा चही 10 थबक सूरगा जेदा लेबगी फादोक पीखरे इम्फाल ईस्ट डिस्ट्रिक्ट की खुराई लरियंबम लैकायदा लैबा ngairangbam Bhubaneswar कौबा मियोय अमना पिकलिबी नुपी मचा अमदा नत्तबली चटखि हाइना फास्ट ट्रैक स्पेशल कोर्ट नंबर 2 ना मणिपुर स्पेशल जज ना थासी की तरा तरेता कन्विक्शन पीखरबा मतुंगदा ngasiना कोर्ट असिमकना पीगदबा चेराक अदु लाउथोखिबने ngasi कोर्ट लाउथोखिबा मतुंग इना पोक्सो 1 की सेक्शन 6 की मखादा सही तरा थबक सूरगा जेदा लैबगी फादोक पीखिबगा लोइना लुपा लिसिंग अहुंग की फाइन थीनबा खंगहनके फाइन अदु थीद्रगना था अमा सांगथना जेदा लैबा खंगहनके IPC की सेक्शन 415 की मखादा महाकपु चही अनि जेल लैबगी चेराक पीखिबगा लोइना लुपा लिसिंग अमगी फाइन पीनबा कोर्ट खंगहनकी सेनफम अदु पीद्रगना था अमा जेल सांगथना लैबा खंगहनके थौदोक थोखिबा मतमदा चही 5 दा ngairiba angang adu punsi chupagi oina थौदोक अदुगी चैथेंग नंगदुना लैगदबा महाकी हौगत चौखटपदा अकायबा लैरगदबना ngasi चथखिबा हियरिंग दा स्पेशल पब्लिक प्रोसिक्यूट टी बिपिन चंद्रना मरा लैबा मियोय अदुदा ख्वाइदगी हेना कनबा चेराक पिबिनबा वाफम थमके कन्विक्शन फंगदुना फादोक तारगदबा भुवनेश्वर की काउंसिलना मियोय असि हाना क्राइम तौखिबा लैखिदबना महाकना चही 12 रोम सुरकपा मतमदा थोखिबा मयुम पांदुना लोइना बी अमसुंग मचा अनि लैबगा लोइना अहल ओइरबी ममासु लैबना मंगोंदा ख्वाइदगी हेना यांग चेराक पिबिनबा वाफम कोर्ट थमके स्पेशल जज CS ब्रजचान नकल अनिगी वारोड तारबा मतुंगदा फादोक तागदबा मतम अमदी आइन की सेंफम लाउथोके मंगोंदा पीरिबा चही 10 अमसुंग अनिगी फादोक मतम
ꯑꯗꯨ ꯃꯇꯝ ꯑꯃꯠꯇꯗ ꯑꯣꯏꯍꯟꯗꯨꯅ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯅꯕ ꯃꯇꯝ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯖꯦꯜꯗ ꯂꯩꯈꯤꯕ ꯃꯇꯝ 2007ꯒꯤ ꯑꯥꯒꯁꯠꯀꯤ 2008ꯀꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕ ꯑꯃꯁꯨꯡ 2020ꯒꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯐꯥꯗꯣꯛ ꯃꯇꯝꯗꯒꯤ ꯈꯥꯏꯗꯣꯛꯅꯕ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯗꯒꯤ ꯂꯨꯄꯥ ꯂꯥꯈ 8ꯀꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2017ꯒꯤ ꯃꯥꯔꯆ 24ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯆꯍꯤ 5ꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤꯅ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯄꯗꯒꯤ ꯆꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯋꯥꯌꯦꯜ ꯆꯠꯊꯔꯒ ꯉꯁꯤ ꯀꯣꯔꯠꯅ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯤꯈꯜꯒꯤ ꯁꯦꯗꯨꯜ ꯃꯥꯔꯆ 13-14ꯗ ꯈꯪꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯁꯉꯥꯏ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯑꯦꯄ꯭ꯔꯤꯜ-ꯃꯦ ꯊꯥꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯁꯦꯗꯨꯜ ꯂꯥꯛꯂꯤꯕ ꯃꯥꯔꯆ 13-14ꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECI)ꯅ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯂꯕ ꯌꯥꯔꯤ꯫ ECIꯅ ꯃꯤꯈꯜꯒꯤ ꯁꯦꯗꯨꯜ ꯍꯦꯛ ꯂꯥꯎꯊꯣꯛꯄꯒ ꯏꯂꯦꯛꯁꯟꯒꯤ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯆꯠꯅꯕ ꯍꯧꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯇꯨꯅ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔ (COꯁꯤꯡ) ꯎꯅꯗꯨꯅ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ECIꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯩꯗꯨꯅ ꯁ꯭ꯇꯦꯠ ꯃꯦꯁꯤꯅꯔꯤꯅ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯆꯌꯣꯜꯗ ECIꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯗ ꯆꯠꯇꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯥꯔꯆ 11-12ꯗꯗꯤ ꯐꯨꯜ ꯀꯃꯤꯁꯟꯅ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯗ ꯆꯠꯇꯨꯅ ꯃꯤꯈꯜꯒꯤ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯤꯈꯜꯒꯤ ꯁ꯭ꯇꯦꯠ ꯃꯦꯁꯤꯅꯔꯤꯁꯤꯡꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯔꯣꯏꯕ ꯑꯣꯏꯅ ECIꯅ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯗ ꯌꯦꯡꯁꯤꯜꯂꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯔꯦꯛꯁꯟꯁꯤꯡ ꯄꯤꯕ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ꯫ ECIꯒ ꯃꯄꯨꯡ ꯐꯥꯕ ꯀꯃꯤꯁꯟꯅ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯗꯒꯤ ꯗꯤꯜꯂꯤꯗ ꯍꯜꯂꯛꯂꯒ ꯃꯤꯈꯜꯒꯤ ꯁꯦꯗꯨꯜ ꯂꯥꯎꯊꯣꯛꯀꯗꯧꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯣꯔꯦ ꯍꯣꯝ ꯒꯥꯔꯗ ꯕꯦꯡꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯐꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯄꯥꯟꯗꯝ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯃꯣꯔꯦꯒꯤ ꯍꯣꯝ ꯒꯥꯔꯗ ꯕꯦꯡꯗ ꯂꯩꯕ ꯌꯨꯝ ꯑꯃꯗꯒꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯃꯈꯜꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯃꯀꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯆꯤꯂꯤ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯐꯥꯒꯠꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯃꯣꯔꯦꯒꯤ ꯍꯣꯝ ꯒꯥꯔꯗ ꯕꯦꯡꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯀꯨꯞꯄ ꯄꯥꯎ ꯑꯃ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯑꯌꯨꯛꯇ ꯐꯪꯕꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕꯗ 5ꯁꯨꯕ ꯑꯃꯁꯨꯡ 25ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃ ꯃꯣꯔꯦꯒꯤ ꯍꯣꯝ ꯒꯥꯔꯗ ꯕꯦꯡꯗ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯅꯕ ꯌꯨꯝ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯃꯤꯅꯤꯠ 35ꯔꯣꯝ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯃꯈꯜ ꯀꯌꯥꯒꯤ ꯗ꯭ꯔꯒꯁꯤꯡ, ꯁꯅꯥ ꯃꯀꯨꯞ, ꯆꯤꯂꯤ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯑꯃꯗꯤ ꯑꯇꯩ ꯑꯥꯏꯇꯦꯝ ꯀꯌꯥ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ 200ꯔꯣꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯚꯔꯄꯥꯋꯔ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯊꯣꯛꯂꯛꯂꯒ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯤꯕ ꯃꯤꯑꯣꯏ 2 ꯑꯗꯨꯒꯤ ꯃꯤꯡ ꯔꯥꯐꯤꯛ ꯀꯨꯔꯇꯤ (ꯆꯍꯤ 40) ꯑꯄꯣꯛꯄ ꯑꯕꯗꯨꯜ ꯖꯂꯤꯜ ꯑꯃꯁꯨꯡ ꯃꯤꯁ ꯖꯤꯅꯥꯇꯦ (ꯆꯍꯤ 52) ꯃꯄꯨꯔꯣꯏꯕ ꯔꯥꯐꯤꯛ ꯀꯨꯔꯇꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯗꯤ WY ꯇꯦꯕ꯭ꯂꯦꯠ (kg 19.799), ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ (kg 0.386), ꯀꯣꯐꯤꯟ (kg 5.266), ꯀ꯭ꯔꯥꯏꯁꯇꯦꯜ (kg 2.471), ꯑꯜꯄꯥꯖꯣꯂꯥꯝ ꯇꯦꯕ꯭ꯂꯦꯠ 8,950, ꯁꯅꯥ ꯃꯀꯨꯞ (kg 9.299), ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯕꯔ ꯁ꯭ꯇꯥꯝꯞ 10, ꯄꯦꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯒ ꯂꯣꯏꯅꯅ ꯆꯤꯂꯤ ꯒ꯭ꯔꯦꯅꯦꯗ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯣꯐꯤꯁꯥꯔ 9 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯄꯣꯛꯅꯐꯝ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DC ꯑꯃꯁꯨꯡ SP ꯑꯣꯐꯤꯁ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯑꯣꯐꯤꯁꯥꯔ 8 ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯄꯨꯟꯅ ꯑꯣꯐꯤꯁꯥꯔ 9 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 19ꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯑꯃꯁꯨꯡ SP ꯑꯣꯐꯤꯁ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯚꯤꯗꯦꯟꯁꯀ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯗ ꯄꯣꯁꯇꯤꯡ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯑꯣꯐꯤꯁꯥꯔ 8 ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤ ꯈꯔꯅ ꯁꯟꯗꯣꯛꯄ ꯑꯔꯥꯟꯕ ꯄꯥꯎ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤ 100,000 ꯔꯣꯝꯅ DC ꯑꯃꯁꯨꯡ SP ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯗꯨꯅ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯀꯦꯝꯄꯁ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯄꯨꯕ ꯇ꯭ꯔꯛ 2, ꯕꯁ ꯑꯃꯁꯨꯡ
ट्रक 12 मई थादोके मसिगी मथक्ता मियाम अदुना DC चुचानपुरगी रेसिडेंस क्वार्टर मई थाबद नत्तना नेशनल फ्लैग फाउबा इकाई खुमनखिदे लाइबक थीबा थौदोक अदुदा सिक्योरिटी फोर्सना लौखलकपा खोंथांगदा नुपा अनि लैखिदे अमदि कया अमना असोअपन नंखि हाइरे थौदोक अदुगी मतुंगदा कुकीजो फुरुकी अपुनबा ट्राइबल लुचिंगबा सिंगी लुपनी हाइबा ITL इंडिजिनस ट्राइबल लीडर्स फोरम कौबा अमना थादोरकपा चेरोल अमना DC अमसुंग SP अकनबा थ्रेट तौरकपगा लोइनना डिस्ट्रिक्ट असि थादोक्तुना चटखिनबा अककनबा मतम फाव पिरखे मणिपुर गवर्नमेंटना DC अमसुंग SP की खुथांगदा मे 3 दगी हौरखिबा इरांग असिना सोगलबा मीसिंगी मतेंग पांगनबा अंगंबा थाकता होनारे खोंथांग असिगी सरुक अमा ओइना लुरबा फिबम कयादसु डिस्ट्रिक्ट एडमिनिस्ट्रेशन अमसुंग SP ना मयुम माइकै लैत्रबा सिंगदा रिलीफ की पोलम फंगनबा अंगंबा थाकता होनादुना लाकपगी मथक्ता वेलफेयर स्कीम क्या अमसु मिनिस्ट्री ऑफ होम अफेयर्स की मखादा पाखली हाइरे खोंथांग असिगी तायोनबदा चुचानपुर डिस्ट्रिक्ट मणिपुर गवर्नमेंट ना रिलीफ मटेरियल थादोरकपगा मरी लेना तोंगान तोंगानबा मराल कया अमा था असिगी 35 दगी स्टेट गवर्नमेंट दा मराल सिदुना लागली डिस्ट्रिक्ट असिगी DC ना रिलीफ मटेरियल मरु ओइना चेंग हवाई मना मसिंग अमदी अतै पोलम सिंग मतम चाना फंगनबा अंगंबा थाकदा होनादुना अमदी फंगनदुना लागली था असिगी ओइना तांग 12 अमसुंग 13 दा चेंग किलोग्राम 50 हवाई बैग 295 चीनी बैग 55 मना मसिंग अमदी अतै चात ना थकनबा पोलम सिंग रिलीफ कैंप सिंग दा यहोनखी था असिगी 15 दा थोखिबा थौदोक अदुदा रिलीफ इन चार्ज की ऑफिस यावना DC ऑफिस रेडिशियल क्वार्टर यावना मई थादोखिबा अदुदा बैंक की चेचांग यावना मरुएबा चेचांग पुनमक अमांग अता थोखरे मसिगी मथक्ता ललाई ओइना DC अमसुंग SP दा पिरखिबा थ्रेट अदुना हेना वाखलगी ओइबा लैतादबा थोहले हाइरे थौदोक अदुदा थोखिबा अमांग अता सिंग अदुबु मेंखतनबा गवर्नमेंट ना सेमजिन साजिनबगी थबक पाइखतपा हौरे मसिगा लोइना डिस्ट्रिक्ट एडमिनिस्ट्रेशन सिंगना मयुम माइकै लैत्रबा सिंगी फंगफंग थोकपा अंगंबा मतेंग पांगनबा जॉइंट सेक्रेटरी होंगी चेरोल असिना अपील तौरे ngasi matang asida video se loisenjarage channel sibu nungsibidu na subscribe tausanbiu haina ningsingjari thank you।